Hourakpham Leitaba Amadi Pari-Puri mashak Khangdaba mi Singna Keidounungda Mai Pakpa Ngamloi haina State Level Gaan-Ngai thouram da Chief Minister Nongthombam Biren phongdokkhre State Level Gaan-Ngai 2025 na selaga Zeliangrong Singi achoba kumai ama oiriba Gaan-Ngai gi celebration ngasi Sagolban Ramzi Khulda Chief Minister Nongthombam Biren na Chief Guest oina saruk yaraga pangthokhi thouram aduda Manipur lengaki Power Minister Thongam Biswajit Water Resources Minister Awangbau Nyumai Hill Area Committee ki Chairman MLA Keidounungda Patsoi AC ki MLA S Kunjakeshwar Amadi Kakching AC ki MLA M Rameshwar na President Member Sing oina saruk yakhi Manipur ki tongan ba mafam dagi lakpa Zeliangrong Furuk ki mioi Singna saruk yaraga pangthokhiba kumai aduda Yupan thaba maiba chingba naki oiba jagoi isai amadi Zeliangrong Furuk ki naki oiba fizet leitengda yumfam oiba fashion show na chingba makhal mathel gi thouram kyana Gaan-Ngai kumai asigi mapung oiba thouram oikhi thouram aduda Chief Guest ki warol piraduna Chief Minister Nongthombam Biren hai kanagumba mioi Singna apamba lining chatlabasu masagi Hourakpham amadi ipa ipu Singna chatlampa liklamdi matam pumnamakta ningsingba chumgani Hourakpham Leitaba Amadi Pari-Puri mashak Khangdaba mi Sing Mai Pakpa Ngamloi amadi makhoigi panthung maram chaba haibadu oiroi asigumba mi Singna tauba thabak ngayaki oina mai paklabasu tung koina chatnaba yaroi Hauzik aikhoigi Hourakpham kaubadongna tauri miga laiga samnaringai wari oina leirakhraba kabui salang maibagi wari leiribani madugi khongul linaba hotnade karigidamak aikhoina haipo zadonangi mitam saraga laigum latlibano haibagi wahanthok ngasigi mirolna khangjenbada kanagani lamdam asida khundaminari ba yellow furup singi fizet chakchana chingba sing kupna yenglurabadi naknaba mari lei laibak thibadi yellow furup singi leinari ba achetpa mari ase kanagumba kharana lapna hannaba silaktabasu nate asigumba thong ase aikhoi amato oina lepminaduna mai pakhan kumsi matang asida Hourakpham hangatna yenglaga thabak tominarabadi kana amatana henjenba ngamloi haibasi mahaki thajabani chaukhatpa Manipur ama oinaba hotnabada khundaminari ba furup khudingmakna lamdam asi masa masagini haina khanbagi tangai fadaba lei mahirol-dagi leiminaraklaba furup Singna lamdam asigi mapu amani haina khallaga thabak tominarabadi Manipur bu soidana nungsiba faurakani laibak thibadi asigumba wakalon asi leitabagi mami tadaba nate state asi aikhoi mayangini haina khanba wakalon amadi lamdam asigi mapu ama oina henna thogdang lohaningi chaukhatpa Manipur ama ohensi hairabadi aikhoi punna mapu oiminasi haina Chief Minister Nongthombam Biren na makhatana appeal tawkhi The natural dwelling's affinity and values of its beautiful horn swinging. For its enormous help in the tribe settling. Yung kay Sway. Lundayan ni Jack. Hope you may puwane. Mabani na. He's only guy pull mo. Kawe. Hourakpham Leitaba mi madugi panthungda maram saroi Hourakpham Leitaba mi magi Hourakpham Pari-Puri mashak Khangdaba mina Mai Pakpa thabak soi oidi hai ngaki arme but in long lasting da Hourakpham amadi magi loipham leigadabani aduna Hourakpham si akhoi horeiba pot si akhoi kauthokpadong tawi akhoi tampakta leiriba leiminaraiba sai sa kaya dagi leiraba akhoi kabui sinau sing rongmai Zeliangrong sinau sing nakhoi da ingasi aigi request amusu nakhoisu ownership ki responsibility lohoni ownership ma tawjani da moi tawjani da nataba this is your land Manipur se noi gi sulam de Tamenglong la leire bagi su Manipur se makhoi gi lam nei Imphal se makhoi gi ni Senapati da leire bagi su Ukrul da leire bagi su Sosampur da leire bagi su akhoi mayam punamaki state ne